ꯅꯪꯗꯤ ꯃꯝꯃꯤꯀꯣ ꯄꯥꯡꯈꯩ 이러면 ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥ ꯆꯠꯄ ꯆꯠꯂꯨꯒꯦ 그나 Nita Production. 마이 mafamda kharaga sidana bai thumira hangdine 건강해. 건강해 여기 안나를 보내준다. ꯑꯩꯒꯤꯁꯦ ꯀꯔꯝꯅ ꯃꯣꯏ ꯇꯧꯗꯣꯏꯅꯣ ꯈꯪꯕ ꯄꯣꯟꯇꯦ ꯏꯆꯦꯒꯤ ꯑꯣꯏꯔꯒ ꯑꯩꯁꯦ ꯑꯉꯝ ꯍꯤꯗꯥꯛ ꯀꯥꯞꯄ꯭ꯔꯥ ꯈꯪꯗꯦ 아한번에 좀 동으로. ꯆꯪꯉꯣ ꯆꯪꯉꯣ ꯑꯩꯒꯤꯁꯨ ꯐꯨꯛꯇꯣꯏꯅꯦꯕ ꯑꯗꯣ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯀꯩꯅꯣꯗꯣ ꯑꯩꯒꯤ ꯍꯤꯗꯥꯛ ꯊꯥꯔꯒ ꯑꯃꯨꯛ ꯊꯝꯈꯤꯅꯦꯗ꯭ꯔꯥ ꯊꯣꯡ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯐꯨꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯄꯣꯠꯁꯟꯗꯣꯏꯅꯦꯕ ꯑꯁꯤ ꯄꯣꯠꯁꯟ ꯂꯣꯏꯔ ꯆꯍꯤ ꯀꯌꯥ ꯃꯇꯨꯡꯗ ꯍꯥꯞꯆꯤꯟꯗꯣꯏꯅꯣ ꯑꯃꯨꯛ ꯑꯅꯧꯕ ꯍꯥꯞꯀꯦ ꯍꯥꯏꯔꯒ ꯊꯥ ꯑꯍꯨꯝ ꯃꯔꯤ ꯃꯇꯨꯡꯗ ꯌꯥꯅꯤ ꯍꯥꯏꯔꯣ ꯊꯥ ꯑꯍꯨꯝꯃꯨꯛ ꯆꯪꯉꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯠꯇꯣꯛꯄ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯝ ꯎꯁꯨꯝꯗꯣ 잠깐 한 거야. 볶아도 뭐 잡아도 되고. 오늘 뭐 봐도 야, 그들이 나. 정말 그래도 싸워. 내가 이 맘이 거. 빵하냐. 이거 맘은 뭐에 라이트 하는 식상님이냐? 무슨 데 먼저 왜 라이트 하는 지행 말이겠으나? 나나 가겠습니다. 내가 이거 누구 그러시고 자서 버리게. 아니겠지? 잘못해야 하거든요. 그러다. 진짜 이게 왜 이렇게 보고 হাতটা বড় আমি করে ওয়াশ করে দিন 저희 와শ করছেন কেন 이제 좀 더 하려게 좀 여러 개 매양 보내랬지 너미 매양 엄청 많이 내셔러봐 ममांगी वीडियो दे ने मया सत्किनी हाय मदम मया इंगसी दे मया सतौरे अदा नासु नाना किसु किना सतौरे अहा मददी चटपद को खोंग खुका इगधादना किनम तौरे को जा सतौरे खनबदा अदो मयाम सु सनना लेरम याबना अदो इमोन दुगने मोय मयाम सु सबि इसु किसुम तौरे याबि मोंगदा आई चंगे चंगगा या मोय इंजेक्शन नि का थायबको द थारा मतुंग खर पंगदा खोदना तौर मतुंग सत्वे ꯁꯠꯄꯗꯗꯤ ꯅꯥꯗꯦꯕꯀꯣ ꯅꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯤꯕꯗꯨꯅꯅꯦ ꯊꯨꯀꯠꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯀꯣꯛꯀꯁꯨ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯆꯠꯍꯧꯗꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯥꯁꯤꯡꯁꯦ ꯈꯔ ꯀꯩ ꯇꯧꯔꯕ ꯈꯪꯗꯦ ꯁꯠꯄ ꯃꯇꯝꯗꯅꯦ ꯃꯇꯦꯛ ꯃꯇꯦꯛ ꯊꯣꯛꯅ ꯂꯥꯛꯑꯦꯕ ꯑꯗꯣ ꯊꯣꯛꯄꯗꯨꯅ ꯑꯃꯨꯛ ꯁꯠꯀꯗꯕ ꯃꯐꯝꯗꯨꯒ ꯑꯅꯤ ꯑꯍꯨꯝꯔꯛ ꯊꯣꯛꯅ ꯁꯠꯂꯦꯕꯀꯣ ꯑꯗꯨꯅ ꯁꯠꯄꯗ ꯋꯥꯕꯅꯤꯅ ꯗꯣꯛꯇꯔꯅꯁꯨ ꯄꯩꯁꯥ ꯍꯦꯟꯅꯁꯨ ꯌꯥꯎꯔꯦ ꯃꯇꯝꯁꯨ ꯈꯔ ꯆꯪꯈ꯭ꯔꯦ ꯑꯩꯉꯣꯟꯗꯁꯨ ꯑꯀꯤꯕꯗꯣ ꯈꯔ ꯍꯦꯟꯈ꯭ꯔꯦ ꯃꯇꯝꯗꯣ ꯆꯪꯉꯕꯅꯤꯅ ꯑꯗꯨꯏꯁꯨ ꯁꯠꯇꯣꯛꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯥꯛꯑꯗꯤ ꯆꯥꯛꯀ ꯄꯤꯛꯄ ꯆꯥꯔꯦ ꯅꯣꯡ ꯅꯤꯅꯤ ꯆꯥꯕꯩ ꯃꯊꯧ ꯇꯥꯅꯦ ꯑꯩꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯟꯗꯦꯗ ꯑꯃꯨꯛ ꯃꯣꯏ ꯋꯥꯁ ꯇꯧꯔꯒ ꯁꯤꯔꯥꯏ ꯁꯠꯀꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯗꯣ ꯑꯩ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟꯗ ꯖꯥ ꯁꯠꯂꯨꯔꯕ ꯏꯆꯦꯅ ꯍꯥꯏꯔꯛꯄꯗꯨꯒ ꯑꯩꯅ ꯍꯥꯏꯖꯔꯝꯕꯅꯤ ꯃꯌꯥꯝ ꯑꯩ ꯖꯥ ꯁꯠꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨꯅꯦ
ꯀꯔꯤꯒꯨꯝꯕ ꯖꯥꯟ ꯅꯣꯡꯕ ꯈꯪꯗꯦ ꯅꯥꯕ ꯈꯪꯗꯦ ꯑꯣꯏꯔꯒꯗꯤ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕꯤꯔꯒ ꯁꯠꯇꯣꯛꯄꯤꯌꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯇꯝ ꯀꯨꯏꯅ ꯊꯝꯃꯒꯗꯤꯀꯣ ꯐꯠꯇꯕ ꯑꯣꯏꯔꯤꯑꯕꯀꯣ ꯑꯗꯨꯅ ꯁꯤꯇꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯗꯣ ꯐꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯊꯝꯃꯒꯦ ꯃꯌꯥꯝ